Manipur Pollution Control Board na sathakiba water sampling gi thabak singda changkiba senpham sing reimbursement tawraktabadagi water sampling gi thabak pangthoktre. Pau sandong nang pizari. Manipur Pollution Control Board Imphal na miyam na sizinariba ising asi karamba makhal gi ising no hakchang sokningai oibra oidabra haibadu Manipur da lairiba turel pukri groundwater amadi patna singba mafam phumudra da water sampling gi thabak thawram sing sathakiba aduda changkiba senpham sing Manipur sarkar gi mari leinaba authority na matam chana Central Pollution Control Board New Delhi da marik sumba report amadi mari leinaba che chang sing thagatabadagi reimbursement tawraktre hairi Masina maram oiduna sahi anirom Manipur Pollution Control Board na water sampling gi thabak pangthoktana leire hairi Istv News na phangba paugi matungina Pollution Control Board na water sampling tawbagi report asi electronic data base ki khutangda Manipur Pollution Control Board tagi chang nai na tharamki makhatana mari leinaba singna masigi matangda chapchana center da thabi dabadagi English ani tara mangagi angan basaruk tagi reimbursement gi senpham asi Central Pollution Control Board na thada rakhidabani hairi Water sampling ki thabak lepkiba asina Manipur miyam na turel pukri pat amadi hand pump na jingbadagi hauji sizinariba ising karamba makhal ki ising no haibadu chapchana khangma ngamdri Manipur da lairiba hand pump singdagi sizinariba ising asida iron amadi arsenic ki chang wangna yawi haiba wafam akhang hai sing na phongdokpa laikre Pollution Control Board na water sampling tawdrabasu miyoi kayana ising sizinadaba yadabana hand pump gi ising di adumak sizinari Panbayai handak lilong singjau da miyoi kayana over fiber laina na kiba du hand pump gi ising dagi oirambayai haina chingna badagi hand pump sing thingjinduna thamlibani Jenims ki akhanaba Dr. Tim amana chingi mafam singda lemna surgical outreach camp pangthoktuna lakhibagi manungsana Tamenglong district ta kun suba surgical outreach camp mai pakna pangthokre Tamenglong district ki oina tara rak suba oina February gi tang tara nithoige ahing nongyai dagi tara humdoi gi numit yungba fawbada major operation kunmathoi amadi minor operation kuntaret mai pakna pangthokhi Jenims ki surgery ki professor Dr. N Jitendran haikibada pangthokiba camp aduda gaini anesthesia na singba doctor sing yauna paramedical staff kayana saruk yaduna pangthokibani makhata nasu chingi lam sing dasu camp asi pangthokigani haiki Akoigi social activists prem pebang mamasung again another social activist akoigi boniam afawa film actor so oi moina su gari amasu sponsor tobi aduga gari amna hero thokchom akoigi goyam hospital sponsor tobi bani gari amna khoina waje bani akoigi se object financially khara problem lei bani adu masigi si kanagumba NGO sing natraga akoigi district sibu nungsibiba akoigi miyoi singna chongthokpirulagadi makhatana yam tongbeya hini khanjai Kem aduda Tamenglong gi MLA Jamhenlung Panmaina asigumba kem ama pangthokpagi damak thagatba phongdokhi MLA na haikibada khongsangdagi Tamenglong lambi asi National Highway and Infrastructure Development Limited ki makhada semba haure haibatare athuba matamda Tamenglong dagi Kangsup Road asisu semba loisinduna sathok sasin tawba yaragani haiki Tamenglong gi CMO sina koi coordinator assessment or se first of all Tamenglong gi Parjamaram di Mayam di on behalf I would like to say thank you to all the doctors who have come Jenim Silarga Parjamayam gi all the patients in the operation to we thank you and for the initiative of our CMO adu kusi warik to ukas da nang napang hiwa Tamenglong Kongsang in obesity, it is not in the purview of our state government. It is under the Ministry of Road Transport and Highway. And as far as my knowledge, National Highway and Infrastructure Development Corporation Limited NHIDCL, Moisin Husik Paikalaga, temporary restoration of Tamenglong Kongsang Road, position Moi Kanda Husik temporary restoration. Moisin Husik as far as my concern believe I think when hore restored over
and simultaneously double lining only. So maybe in the future, we doctor may also warning mandre, they will find a good road, and also we Tamenglong Kangsub road, music shortcut so I think it is on the way. Maybe by 1-2 years today, even the roads will be good, and also the health facilities will be I believe. Yuhar habada akayatoy nangkraba ima kaithegi phibam athuba matamda amuk hana semjinnaba Aam Aadmi Party Manipurna mari leinaba singi pungning singsilakli pauge marak thana tema breka matang lawjari Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lawthokpa yai hakjang gi ahenba fat pamdaba body gi hair lawthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre live staff syrup sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinaba yaraba live staff capsule shu phangbigani live staff syrup amadi live staff capsule naraga laing babudi narjingai da successful hobana hena fai Shanghai plastic storage tank Sijinabi Yansinaba Potlam Yaudriba LLDB Ina Sazava Shanghai Day Sijinabi Fangbigadaba sizing 200, 300, 500, 750, 1000, 1500 Amashun 2000 liter ni Chahi Taragi guarantee Galoinana Henaba Makal Kudingi Apama Masushin Fangigani Taram Namoksari BJP Manipur Pradesh के प्रेसिडेंट खनबगा मरी लेना पार्टी मनुंगदा भाव तानादबा अमता लेते महाकी माइकैदगिदी पार्टी की प्रेसिडेंट अमा लाकपदा हेक्ता सगवतकनी हाइना एमएलए जॉय किसना ngasi महाकी खुयाथोंगदा लेबा मयुमदा पांगथोकपा पाउमिसंगा उनाबदा फोंगदोखरे मणिपुरदा हुजिक बीजेपी मणिपुर प्रदेश ता करिगुंबा मचे ताबा नत्रगा डिस्ट्रिक्ट गोइबो अमता लेते अखै हुजिक पार्टी सिगी प्रेसिडेंट ओरिबा बाबुंग चावना माना प्रेसिडेंट ओरगा मा सेंट्रल डिस्ट्रिक्ट मागी टाइम से लोइग्रसु मखा थाबो ऑर्डर म थोक तो सांदो लेसु मखा तो पुनः थोक तवी मसक ममिंग ताथु यादबा अबना डिसिप्लिन सिगी वाफम सगते हैना पार्टी से डिसिप्लिन लेबदौ न फोंदरपो से यामना लाइबक थिनिंगाइनी करिगुम मखा ताना डिसिप्लिन लेबगे फिबम दा एनी कामुनो वांगलोन तरगा दे कोई पार्टी की लीडरशिप सिंग सेंट्रल लीडरशिप खंगल लगा मदु एक्शन लोखन कोइना तौगनी पार्टी की लीडरशिप ना पबुंग शाव लोयल अखोई लीडरशिप अदुम एक्शन तोरपदा लेरिबा बीजेपी की कर्मी खुदिमंगना मार्क सपोर्ट तौगनी पबुंग चाव सिंग्रगा अतोप प्रेसिडेंट हम हापक तारगसु अखोई मदु प्रेसिडेंट अदुम लोयल ओरे लेगनी अदु मची सेंट्रल लीडरशिप ना वारप लेपप वारपता अखोई बीजेपी की कर्मी खुदिमंगना चपसाना ngakna chapinaba aina appeal tawjari mahangna makhata na haikibada MPSC na lawba parikya da piriba eligibility criteria asi yelhau mising gi khanduna semdokpa tangai fade haiki Public Service Commission na hoji lawga doriba exam sidaida koi gi Manipur gi oina thudona khandaba koi gi domicile yahondaba natraga koi gi Manipur de khanaba policy program o paikhataba se yam laibak thiningai ni masi Sumtong Tonganaba Aina, Kongjang Changjangani, Assembly for the Putokani, Manipur Guma Pick Rubber State, Amada online submission, Tobasum Yahale, Mamang Suma Close, and Hapotaway, Yam Live of Tiningai. Kogi Manipurgi, State Lady Ba, Manipurgi, Chinchina, Advantage Speed about Aduga. As over Prupian, Madu Changjal Aga, Hena Live of Tiningai, but Todomaton Banana, Manipur Gomen Asum below the Kontang say. Atuma tanda hando pinabaina aina appeal tawjari Manipur Pollution Control Board na chatha kiba water sampling gi thabak singda sang kiba senfam sing reimbursement tawrak tabadagi water sampling gi thabak pangthoktre Mideng tabir punong po amukah na khurumjari